Iramdam ipau YouTube channel miyang tabiriba punong putaramna okchari ngasi phongkhiba tongan pauche singdagi maru oiba pau khara pathokchari ahanbada maru oiba pau BJP gi MLA sing korokliba asi lamdam asida anauba popular ministry ama semnabagi matangda oigani haina former chief minister N Biren na phongdokre Kangpokpi gi IDP singna India gi president Draupadi Murmu ga unahan khide haina waraure Operation Langol losinkhre Operation manungda yangnabagi camp singda mai pakna landapa ngamki haina RPF na thadorok pacherol amana hairi amadi Nupi lal na ngasigi mirol bu chokhat pagi lambida lamjingli haina Chief Secretary Punit Kumar Goyal na phongdokre hauji pau sandok na pizari BJP gi MLA sing korokliba asi lamdam asida anauba popular ministry ama semnabagi matangda oigani haina former chief minister N Biren na phongdokre New Delhi da pangthokadoriba mifamda state asigi BJP gi MLA sing party gi high command na korokliba asi Manipur da anauba popular ministry ama semnabagi matangda oigani haina hanagi chief minister N Biren na phongdokre Wafam asing asi state ki thakta pangthokpa nupila ningsing thoramda saruk yaba lakhiba N Biren na paumising na hangba wahangi paukhumda mahakna phongdokhibani Lakliba tang taraga marida New Delhi da pangthokadoriba mifam adugi matangda paumising na hangba wahangi paukhumpiraduna hanagi chief minister N Biren na hai Manipur gi oina New Delhi da pangthokadaba mifam amada party gi leader singna state asigi BJP gi MLA sing korokpa leire mifam aduda maru oina Manipur gi hojik oiriba phibam sing khanagani loinana state asida anauba popular ministry ama semnabagi matangda sumifam aduda khanaraba yai haibasi mahak ki thajabani adubo hojik phawbagi oinadi mifam adugi chapchaba agenda leitri hairiba mifam aduda BJP gi MLA sing ayambana saruk yagani miyamna su state asida anauba popular ministry ama laknaba thongni ministry haina phongdokhi hanagi chief minister N Biren na makha tana hai British ki loilam lenga ki matamda India da thokpa lansingi manungda Manipur gi nupi sing chathakhiba nupi lal haina khangnariba asi su singthaningai oiba amani ngasi pangthokliba thoram asigi henna chokthokchaningai oiribadi India gi president na nupi landa saruk yakhiba thongna farabi ima singi khubamda leisu kattuna ikai khumnaba utpa asini President na ngasi lamdam asigi ima singi mafamda ulamliba ikai khumnaba asi miyamna matam pumbada ningsingpham thoi haiki Kangpokpi gi IDP singna India gi president Draupadi Murmu ga unahan khide haina waraure Manipur da thokliba irang asina maram oiraga Kangpokpi district ta hangliba relief camp sing da leiriba internally displaced persons sing IDP sing numit inni gi khongchat ta lakhiba India gi president Draupadi Murmu ga haktheng nana una handuna makhoi gi khudong chadaba sing pawda mahanba fangki haibagi matangda kham thengna waroba phongdok narakli Kangpokpi da based of district internally displaced persons welfare committee KDIDP gi chairman Paumilen Hopkip na phongdorokpagi matung ina irang asina maram oiraga tha kunthraga mathoi Kangpokpi da hangliba relief camp sing da leiriba IDP singi awaba amadi makhoina thengnariba khudong chadaba sing yauna memorandum ama semduna Manipur da lakhiba president da pinaba sem sakhi adubu ngasi Senapati district da president Draupadi Murmu na chief guest oiduna pangthokhiba thoram aduda KDIDP amasung Kangpokpi gi IDP singna Senapati tamna president bu naba lakpada masing yamlaba security forces singna lambi da thattuna thamki hairi Amarom da KDIDP na president pisingani haina thoranglamba memorandum aduda makhoigi demand sing haibadi Kangpokpi gi strategic oiba local singda police outpost sing hangba amadi angduna IDP singmu masa masa gi mayumda halanba PMAY housing assistance ki makhada hauji lupa lak ahum imung amada piriba adu lupa lak taratagi kun fawgi manungda hengal anba Imphal dagi lanjanar kiba koki IDP singna singda leiba makhoigi mapa mapugi lam singda permanent settlement ta honba Kuki singi oina tungan barut haibadi lifeline lambi semduna pung kumari security ngakpa amadi nongmada changdraba yadaba polam sing transportation tohanba Imphal da leramba sidokraba kuki singi yum matik chana compensation piba yauri numit nini gi khongchatta Manipur da thunglakhiba India gi president Draupadi Murmu na ngarang Imphal da pangthokpa thoram singda Tampake district singda hangliba relief camp tagi IDP singa unaduna wari watai sabagi khudong saba phanghalli aduga Senapati district ta ngasi thunglakhiba president Draupadi Murmu ga Kangpokpi da leiriba IDP singa unahan khidaba asi kuki sing bulenga asina namthaduna thamli haibasi mayek sengle haina Paulelan Hopkip na phongdokhi Operation Langon losinkhre Operation manung da yengnabagi camp singda mai pakna landaba ngamki haina PLA na thadorok pacherol amana phongdorakli PLA na changsan ba Operation Langon losinkhre
operation manung da yeknabagi campsingda mai pakna landaba ngamki haina lona thingkraba Revolutionary People's Front RPF na thadorokpa cherol asina hairi lona thingkraba lup asigi Deputy Secretary Publicity Robin Kuman na khuyak piduna thadorokpa cherol asina makhatana hairibana Western Southeast Asia da pokpa mapung oina Manipur da pokpa ikhoigi miyam asi RPF na yengnaba oina lawde kanagumba irei chakara na yeknaba India na thakliba kanglu phurup nungsina danabagi nam thaklang asida thururabasu nongmadi soidana wakal taraktuna yeknaba India bu tathirakani amasung mamittagi mapi taba makhai kaptuna langjuruba maransing koknaba honarkhigani haina aikhoina khalli adubu India di aikhoigi amatta ngairaba yeknabani India na su aikhoi asi asukki matik tathina khalli loinana Manipur gi ming amasung Manipur gi miyam asi malem asidagi muthatkige haina khanbaga loinana India na Manipur hek loksin khibadagi ngasi phawba fatraba khuljin thorang asigi manungda Manipur da khundariba kanglup phurup singi marakta fatraba singchep thajenba masel hatokna hanba sing asisu amani Kuki Maitai Naga nungsina handriba hanahaliba asi India gi fatraba khujin thorang asigi mahaini asumna Manipur da khundariba miyam asi muknarabadi Manipur amadi Wesya gi ningtam iho asi sumaithiba piba ngamlagani haina su India na thajai kanglup masen hanahalingai talak asida Indian Army Special Force singna aikhoigi yawlosing asibu tumna mangnaba haiduna afaba makhangi drone MR10 MR20 Tata ALS-50 Warmed asina singba asidagi thermobaric weapons yauna bomb kaya thadaraki hairi Zeliangrong Territorial Integration gi matangda numin ini chupna wari sanakhre Manipur Assam amasung Nagaland da Zeliangrong phurup ki miyoi singna khundariba mafam sing punsillaga tonganba homeland ama sembagi matangda numin ini chupna New Delhi da mifam pangthokre Zeliangrong United Front ZUF ke Information and Publicity Secretary Luigangmai na khuyak piduna thadorokpa cherol amana hai December 10 amasung 13 da mapallak suba oina political talk ta joina tariba Zeliangrong gi furupsing amata oina punsinabagi matangda kopna khanakhi State ohum da joina khundariba phurup asigi miyoi sing punsillaga mapung phaba autonomy phanghannabagi matangda sukupna khanakhi pandam asi phangnabagi matangda makhata na khana nainaba haina yanakhibaga loinana numin inigi mifam adolescent ki hairi panba yabadi haukiba June 19 da Zeliangrong People's Convention na awangnong poklamdamda khundariba phurup asigi tokhaibo homeland ama Indian Union manungda semhannabagi matangda memorandum ama pisanba laikhrabani Indigo gi wathok DGCA na inspector mari mafam lokthokre Indigo gi operational standard amadi safety gi thabak thorom sing yengsilliba inspector mari Directorate General of Civil Aviation DGCM na mafam lokthokhibaga loinana CEO Peter Albers masa lakna khangan khre tha asigi manungda Indigo gi flight listing kaya marum cancel tawkraba matungda DGCA gi thorang asi paikhalakibani flight operation gi thabak thorom yengseliba inspector marina masagi mathauda section dabagi mek senglaba khudam DGCA na thenglaki jairak asida DGCA na Indigo gi thabak thorom sing yengsinabagi matangda akhannaba team semkhre hairiba team sing aduna numit khudingi numidang wairam pung 6 tabada mapung phana report pikhalaknaba khanganki Tim amana Indigo gi flight masing kaya yamna leibage pilot amasung crew members income dawbage haibi yangsingani hairi Nupi lal na ngasigi miron bu chokhatpagi lambida lamjingli haina Chief Secretary Punit Kumar Goyal na phongdokre State ki thakta pangthokpa marphu taruk laksuba nupi lan ningsing thoromda lebak asigi President Draupadi Murmu na nupi lan gi ningsing khubamda haikat laikatuna ikai khumnaba utkre Lebak asigi President amana nupilan ningsing khubamda ikai khumnaba utpa Draupadi Murmu na ahan bani state lengak na sinduna nupilan complex ta pangthokhiba thoram aduda Manipur gi Governor Ajay Kumar Bhala Manipur Legislative Assembly gi Speaker T.I. Saitabarta Hanagi Chief Minister N. Biren atai MLA Singh Chief Secretary Punit Kumar Goyal amasung masak nairba social worker amadi political party gi masak nairba lusingba kaya su saruk yakhi Thorom adu dalebak asigi President Draupadi Murmu na lusinglaga saruk yaba lakhiba masak nairba sing aduga loinana laikhidraba ima singi saktamda laisu katuna ikai khumnaba utki adumakpu President amadi Governor di state ki function adu da saruk yakhide makhoi laikatpa loirba matung palace compound da leiba Sri Govindaji temple da chatuna Govinda khoirumkhi tungda makhoi sanapati ge damang impal thadokhi Manipur lengak na sinduna nupilan lesing thoram GPU men college da pangthokhi
Thorom aduda Manipurgi Chief Secretary Punit Kumar Goyal na chief guest oiki. Thorom duda mahakna haiki nupilal asi matam amada thokiba thaudok amani haina lawbugi mahutta nupisingi oiba apunba pangal ama sagatpa hokibagi khudam amani haina lawfam thai kumja lising magat samapan supna marida nupising bunamduna thabak suhanba amadi achumba wayal fangdabagi mayokta nupising na hokiba ihauni kumja lising amagat samapan kuntraga mapandana zeng fanglaktabadagi chaktangba thorakhibagi mayokta nupising na horkiba ihauni lamdam asida nupising na political economy amasung culture gi lambida maru aiba thodang lauduna lakhi Imphal gi ima kaithel asibu nupising khaktagi oiba achoba kaithel oina malemda sak khangnaribasi nupising gi mathongna maring jel gi mek senglaba khudam ni haiki mahangna makhatana hai nupilnalna achoba para ama tambiduna tungi mirul bu chakhotpagi lambida lamjinglei center amadi state ki thakta thausil kya semduna nupising da ahenba thongna hapkatnabagi pandamda prime minister Narendra Modi na haudokhiba swasthi nari sasak paribar abhiyan gi kuthangda nupi angang singi phibam phagal anaba honaduna lakli State asigi oina ima nongthanglai mayai fatengbang scheme bi makhada masagi chahi nifu helaba thabak phangdriba singda selgi mateng pangduna lakli special monetary leave piduna thabak mafamda nupi singbu nupaga thong mana hanaba thorang kya lokhatli mafam mapanda hangdokhiba working women's hostel na laifam chafamga mari lainarna nupi singna achoba mateng ama pangba ngamle haina su mahakna phongdokhi